ꯑꯁꯤꯗ ꯂꯣꯏ ꯇꯨꯝꯃꯤ ꯃꯈꯣꯏꯅꯤꯃꯀꯣ ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯝꯃꯦꯕ ꯅꯠꯇ꯭ꯔꯕꯗ ꯑꯩ ꯌꯨꯝ ꯍꯜꯂꯛꯑꯦꯁꯦ ꯈꯪꯉꯝꯈꯤꯔꯣꯏꯕꯀꯣ ꯈꯪꯗꯣꯏꯅꯦ ꯑꯃꯨꯛ ꯑꯃ ꯌꯥ ꯌꯥ ꯂꯥꯛꯔꯦ Calling Abunel Tyson. ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯗ ꯄꯥꯎꯡꯅ ꯉꯥ ꯂꯩꯕ ꯃꯃꯜ ꯇꯥꯛꯄꯤꯒꯦ ꯑꯗꯣ ꯉꯁꯤ ꯒꯥꯔꯤ ꯃꯆꯥꯒꯤ ꯕ꯭ꯂꯣꯛ ꯇꯧꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯏꯪꯉꯤꯍꯦ ꯁꯤꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯕ ꯈꯨꯠꯀꯁꯨ ꯂꯣꯏ ꯆꯤꯡꯁꯤꯜꯂꯦꯕ ꯁꯤ ꯂꯩꯔꯦ ꯄꯥꯎꯡ ꯒꯥꯔꯤ ꯈꯨꯠꯀ ꯂꯣꯏ ꯆꯤꯡꯁꯤꯜꯂꯦꯕ ꯉꯥꯁꯦ 이게 후마. 리엔데다. 치리 키니까 이게. 아니 뭐 아이들 리엔랭 나오거든 하와이 봐. 리엔이. 어디들 리엔이더라. ꯌꯥꯝ ꯁꯦꯝꯕꯤꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯑꯅꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯌꯥꯝ ꯇꯧꯔꯤꯗꯣ ꯃꯅꯨꯡꯗ ꯁꯦ ꯁꯦꯝꯕꯤꯔꯛꯑꯕꯅꯦ ꯍꯣꯏ ꯀꯦꯖꯤꯗ 100ꯅꯤ ꯀꯥꯏ ꯊꯝ ꯈꯪꯗꯦ ꯇꯥꯎꯔꯁꯨ ꯌꯥꯔꯦ ꯈꯔ ꯇꯥꯎꯔꯣ ꯈꯔ ꯑꯃ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯇꯧꯔꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯁꯥꯏꯠꯇ ꯆꯠꯊꯕꯤ ꯇꯨꯝꯅꯦꯕ ꯃꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯅꯥꯎ ꯒꯥꯔꯤꯁꯤꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯕꯦꯜ ꯐꯥꯗꯕꯩ ꯈꯣꯡꯕꯤꯅꯦ ꯃꯥꯏ ꯒꯥꯔꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯟꯕ ꯃꯐꯝꯗꯨꯗꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯁꯤ ꯃꯅꯨꯡ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯝ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯑꯣꯏꯕ ꯃꯐꯝꯅꯦ ꯑꯗꯨꯒ ꯁꯤꯗꯩ ꯑꯩ ꯄꯝꯒꯤ ꯀꯩ ꯄꯥꯔꯠ ꯈꯔ ꯂꯩꯔꯒ ꯆꯠꯈꯤꯒꯗꯧꯕ ꯁꯥꯏꯠ ꯑꯌꯨꯛ ꯉꯟꯇꯥꯗꯁꯨ ꯒꯥꯔꯤ ꯈꯝꯐꯝ ꯂꯩꯇꯕꯤꯅꯤꯅ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯃꯌꯥꯝ ꯈꯥꯝꯅꯩꯌꯦ ꯁꯤꯗ ꯈꯥꯝꯖꯜꯂꯝꯃꯦ ꯃꯣꯠꯂꯦ ꯒꯥꯔꯤꯁꯦ ꯆꯠꯂꯁꯦ ꯑꯃꯨꯛ ꯍꯜꯂꯦ ꯍꯧꯖꯤꯛ ꯑꯁ ꯆꯥꯛ ꯂꯥꯝꯃꯦꯕ ꯄꯨꯛꯀ ꯒꯣꯔꯣ ꯈꯣꯡꯉꯦ ꯉꯁꯥꯏ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯈꯤꯇꯪꯈꯛ ꯆꯥꯔ ꯂꯥꯛꯑꯦꯕꯀꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯁ ꯑꯩ ꯌꯨꯝ ꯍꯜꯂꯛꯑꯦꯁꯦ ꯈꯪꯉꯝꯈꯤꯔꯣꯏꯕꯀꯣ ꯈꯪꯗꯣꯏꯅꯦ ꯑꯃꯨꯛ ꯑꯃ ꯌꯥ ꯀꯪꯉꯕꯅꯦ ꯆꯥꯛ ꯂꯣꯏꯔꯕ ꯑꯣ ꯆꯥꯔꯁꯦ ꯍꯣꯏ ꯌꯥ ꯂꯥꯛꯔꯦ ꯉꯁꯥꯏ ꯀꯞꯄꯗꯣ ꯂꯥꯛꯔꯦ ꯆꯥꯔꯁꯦ ꯁꯤꯔꯣ ꯍꯦꯟꯖꯥꯡꯁꯦ ꯐꯖꯔꯦ ꯐꯖꯔꯦ ꯆꯥꯔꯦ ꯑꯩ ꯂꯥꯝꯃꯦ ꯌꯥꯔꯦ ꯆꯥꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯎꯖꯔꯦ ꯃꯆꯨꯒꯁꯦ ꯐꯖꯔꯦ ꯌꯥ ꯌꯥꯅꯤꯄꯥꯅ ꯂꯩꯔꯦ ꯅꯆꯥꯅ ꯊꯣꯡꯉꯦ ꯍꯥꯎꯔꯦ ꯍꯥꯎꯋꯦ 이러면 잘 ꯑꯗꯨꯅ ꯐꯔꯦ ꯉꯥ ꯊꯣꯡꯕ 좀 하오뱅이야 ꯍꯣꯏ 이buꯡ어 ꯆꯪꯉꯛꯀꯦ ꯃꯍꯥꯎ ꯌꯦꯡꯉꯦ ꯃꯇꯨꯡꯗ ꯃꯍꯤꯁꯨ ꯍꯥꯎꯋꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯥꯎꯔꯁꯨ ꯃꯍꯤ ꯅꯪꯕꯗꯨꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏ ꯃꯌꯥꯝ ꯆꯥꯔꯒ ꯅꯪ ꯄꯤꯖꯗ꯭ꯔꯤꯔꯥ ꯍꯥ ꯃꯣꯏ ꯃꯌꯥꯝ ꯆꯥꯔꯒ ꯉꯁꯤꯗꯤ ꯏꯔꯣꯝꯕꯅ ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯀꯣ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯤ ꯏꯔꯣꯝꯕꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯦꯀꯣ ꯀꯣ ꯈꯪꯕ꯭ꯔꯣ ꯅꯣꯏꯁꯨ ꯅꯠꯇ꯭ꯔꯕꯗ ꯍꯥꯎꯇꯤꯌꯥ ꯍꯥꯎꯋꯦ ꯍꯥꯎꯇꯤꯌꯦ ꯑꯩ ꯆꯥꯈꯤꯗꯦ ꯆꯥꯔꯣꯏꯒꯦ ꯇꯧꯕꯅ ꯍꯥꯎꯇꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯆꯥꯔꯣꯏꯒꯦ ꯇꯧꯕꯅꯤ ꯌꯦꯡꯉꯨ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯍꯦꯛꯂꯛꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯈꯪꯗꯦ ꯉꯁꯤꯁꯦ ꯉꯁꯥꯏ ꯆꯥꯛꯁꯨ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯦ ꯍꯦꯟꯖꯥꯡꯗꯣ ꯏꯔꯣꯝꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯩ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯩ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯎꯏꯊꯔꯨꯔꯦ ꯑꯗꯣ ꯑꯩ ꯍꯧꯒꯠꯂꯛꯑꯦ ꯃꯈꯣꯏ ꯑꯇꯩꯗꯤ ꯂꯣꯏ ꯇꯨꯝꯃꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯑꯁꯤꯗ ꯂꯣꯏ ꯇꯨꯝꯃꯤ ꯃꯈꯣꯏꯅꯤꯃꯀꯣ
ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯝꯃꯦꯕꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯗꯣ ꯄ꯭ꯂꯦ ꯕꯇꯟ ꯂꯥꯛꯑꯦꯅ ꯐꯣꯟ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯑꯗꯨ ꯂꯧ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯅꯍꯥꯟꯗꯒꯤ ꯑꯕꯦꯝꯃꯒꯤ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯣꯂꯔꯗꯣ ꯂꯩꯔꯁꯤꯅ ꯍꯥꯏꯅꯔ ꯂꯩꯕꯅꯦꯕ ꯑꯗꯣ ꯁꯨꯡꯂꯩ ꯂꯩꯗꯕ ꯑꯗꯨꯁꯨ ꯑꯩ ꯉꯁꯤ ꯇꯨꯃꯤꯟ ꯆꯠꯂ ꯂꯩꯔꯨꯔꯒꯦ ꯍꯣꯔꯦꯟ ꯃꯣꯏ ꯔꯤꯌꯦꯛꯁꯟ ꯌꯦꯡꯉꯁꯦ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯉꯁꯥꯏꯒꯤ ꯊꯤ ꯀꯨꯏꯅ ꯉꯥꯏꯔꯛꯏꯅꯦꯕ ꯄ꯭ꯂꯦ ꯕꯇꯟꯁꯦ 100Kꯌꯧꯕꯗꯒꯤ 100K ꯌꯧꯅꯤꯐꯥꯎ ꯊꯥꯖꯗꯦ ꯑꯁꯦꯡꯕꯩ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ 100K ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯐꯥꯎ ꯊꯥꯖꯗꯦꯕ ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯅ ꯔꯤꯀꯛꯅꯥꯏꯖꯦꯁꯟ ꯑꯃ ꯇꯧꯕꯤꯔꯒ ꯄ꯭ꯂꯦ ꯕꯇꯟ ꯑꯃꯒ ꯁꯦꯟꯀ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯌꯦꯡꯕ ꯐꯪꯒꯅꯤ ꯈꯟꯕꯗꯀꯣ ꯑꯔꯣꯏꯕꯤ ꯀꯩꯅꯣꯃ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯔꯣꯏꯕꯤ ꯐꯥꯎꯔꯦꯕꯀꯣ ꯑꯗꯨꯝ ꯈꯝꯖꯤꯜ ꯂꯩꯔꯦꯕ ꯑꯇꯩ ꯒꯥꯔꯤ ꯃꯌꯥꯝ ꯃꯅꯤꯡꯒꯤꯁꯦ ꯑꯝꯇ ꯊꯧꯕ ꯌꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯄꯔꯦꯡ ꯁꯥꯅ ꯍꯧꯖꯤꯛꯀꯤ ꯖꯤꯞ ꯑꯃꯈꯛ ꯈꯥꯝꯖꯤꯟꯕꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯊꯣꯛꯍꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯣꯂꯔ ꯂꯩꯗꯣꯏꯁꯦ ꯉꯁꯤꯁꯦ ꯂꯩꯁꯦꯅꯗꯤ ꯍꯥꯏꯅꯕꯅꯦꯕ ꯉꯁꯤ ꯁꯪꯉꯤꯉꯩꯁꯤꯗ ꯂꯩꯍꯧꯔꯁꯦꯅ ꯑꯩ ꯁꯪꯗꯦꯅ ꯍꯥꯏꯖꯜꯂꯦꯕ ꯑꯩꯁꯦꯀꯣ ꯇꯟꯕ ꯆꯨꯔꯦꯕ ꯉꯁꯤꯁꯦ ꯑꯁꯦꯡꯕꯩ ꯍꯥꯏꯔꯗꯤ ꯐꯣꯟ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯄ꯭ꯂꯦ ꯕꯇꯟꯒꯤ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯄꯨꯔꯥ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯈꯠꯂꯛꯄꯤꯅꯦꯕ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯁꯗꯤ ꯄꯣꯠ ꯂꯧꯔꯒꯦꯅ ꯑꯩ ꯊꯣꯛꯂꯛꯏꯅꯦ ꯑꯗꯩꯗ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯀ꯭ꯔꯣꯂꯔꯗꯣ ꯂꯩꯔꯔꯣꯏ ꯉꯁꯤ ꯂꯩꯕ ꯆꯠꯂꯔꯣꯏꯅ ꯍꯥꯏꯕꯅꯤ나 ꯆꯤꯡꯂꯦꯝꯕꯤꯁꯨ ꯁ꯭ꯀ꯭ꯔꯣꯂꯔꯗꯣ ꯉꯁꯤ ꯂꯩꯔꯛꯄꯩ ꯋꯥꯈꯜ ꯂꯩꯔꯝꯃꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯑꯩꯅ ꯌꯦꯡꯖꯦꯕ ꯑꯩꯅ ꯂꯩꯔꯀꯥꯟꯗ ꯑꯕꯦꯝꯃꯁꯨ ꯍꯌꯦꯡ ꯋꯥꯈꯜꯒ ꯒ꯭ꯌꯥꯟꯒ ꯇꯥꯔꯕ ꯑꯣꯏꯔꯗꯤꯀꯣ ꯃꯥꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯩꯝ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯁꯔꯄ꯭ꯔꯥꯏꯖꯇꯤ ꯑꯣꯏꯔꯔꯣꯏ ꯅꯠꯇ꯭ꯔꯒ ꯆꯠꯇꯕ ꯍꯌꯦꯡ ꯆꯥꯎꯔꯒ ꯌꯦꯡꯉꯣ ꯄꯄꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯆꯠꯂꯤꯅꯦ ꯃꯃꯥ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕ ꯅꯪꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯅꯕ ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯕꯒꯤ ꯗ꯭ꯔꯦꯁꯇꯨꯗ ꯑꯗꯨꯝ ꯂꯥꯛꯑꯝꯅꯦꯕ ꯍꯔꯥꯎꯃꯟꯒꯤꯗ ꯐꯤꯔꯣꯜ ꯍꯣꯡꯕ ꯀꯥꯎꯋꯦꯕ ꯒꯥꯔꯤꯁꯤ ꯊꯝꯃꯝꯃꯦ ꯍꯧꯖꯤꯛ ꯑꯁꯤ ꯕꯦꯕꯤ ꯑꯣꯏ ꯍꯥꯏꯁꯦ ꯕꯦꯕꯤ ꯑꯣꯏ ꯕꯥꯏ ꯃꯍꯤꯟꯗ꯭ꯔꯥꯅ ꯍꯥꯏꯁꯦ ꯑꯁꯤ ꯃꯐꯝꯁꯤꯗꯩꯅꯦ ꯂꯩꯗꯣꯏꯁꯦ ꯁ꯭ꯀ꯭ꯔꯣꯂꯔꯁꯦ ꯌꯦꯡꯉꯣꯁꯦ 70% ꯑꯣꯐꯀ ꯂꯩꯔꯦ ꯑꯁꯤ ꯁ꯭ꯇꯣꯔꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯌꯥꯏꯀꯣ ꯀꯔꯝꯕ ꯈꯟꯁꯤꯒ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯁ꯭ꯀ꯭ꯔꯣꯂꯔ ꯃꯌꯥꯝ ꯂꯩꯔꯦ ꯀꯔꯝꯕ ꯈꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯐꯖꯕꯗꯤ ꯂꯣꯏ ꯐꯖꯔꯦꯕ ꯁꯤ ꯂꯩ ꯃꯌꯥꯝꯁꯤꯗꯣ ꯂꯣꯏ ꯐꯖꯔꯦꯕ ꯃꯃꯟꯗ ꯈꯛꯇꯅꯦ ꯁꯤꯁꯦ ꯃꯃꯟ ꯌꯥꯝ ꯇꯥꯡꯉꯤ 7,000 something ꯂꯩ ꯁꯤꯗ ꯐꯖꯕ ꯃꯌꯥꯝ ꯂꯩꯃꯟꯗꯅꯀꯣ ꯗꯤꯁꯥꯏꯠ ꯇꯧꯕ ꯋꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯃꯟꯁꯤꯁꯨ ꯄ꯭ꯔꯥꯏꯁꯁꯤꯁꯨ ꯑꯗꯨꯝ ꯐꯦꯛꯇꯔꯅꯦꯕꯀꯣ ꯑꯩꯅ ꯄꯣꯠ ꯈꯟꯕꯁꯤꯗ ꯍꯧꯖꯤꯛꯀꯤꯗꯨꯅ 4,000 something ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯅ ꯈꯜꯂꯦ ꯁꯤꯁꯨ ꯑꯗꯨم ꯐꯝꯕꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯩꯅ ꯁꯤꯒꯤꯁꯦ ꯁꯣꯐ ꯑꯣꯏꯌꯦꯕ 6,000 ꯈꯔ ꯄꯤꯕꯗꯨꯅ ꯁꯤꯁꯦ ꯌꯥꯝ ꯍꯥꯔड ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯁꯣꯐ ꯑꯣꯏꯕꯁꯦ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯗꯤꯁꯀꯥꯎꯟ ꯀꯌꯥꯝ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯁꯤ ꯊꯦꯡꯛ ꯌꯨ ꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯃꯣꯏ ꯃꯅꯨꯡꯗ ꯏꯁꯩ ꯌꯥꯝ ꯊꯥꯏꯌꯦꯕꯀꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯐ꯭ꯔꯦꯟ ꯁꯥꯎꯟ ꯈꯜꯂꯒ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯊꯥꯡꯕꯗꯩꯗꯤ ꯆꯥꯊꯣꯏ ꯄꯤꯄꯝꯕꯅ ꯌꯥꯝ ꯐꯩꯗ ꯁꯤ ꯌꯥꯝ ꯐꯩ ꯁꯤ ꯃꯅꯤꯡꯗ ꯐꯤꯠ ꯑꯣꯏꯈ꯭ꯔꯤꯁꯦ ꯌꯥꯝ ꯐꯩ ꯆꯞ ꯆꯥꯅ ꯆꯟꯈ꯭ꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯑꯣꯏꯅ ꯍꯥꯞꯄꯒꯀꯣ ꯑꯩꯈꯣꯏꯗ ꯆꯠ ꯌꯥꯔꯦ 2021 ꯍꯦꯛ ꯍꯧꯕ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁ ꯊꯤꯕꯗꯨꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯊꯤꯗꯣꯔꯦ ꯑꯦꯌꯔꯄꯣꯔꯠꯇꯅꯦꯗꯤ ꯍꯥꯏꯔꯦꯕ ꯑꯦꯌꯔꯄꯣꯔꯠ ꯂꯝꯕꯤꯗꯅꯦꯅ ꯑꯗꯨ ꯑꯦꯛꯖꯦꯛ ꯃꯐꯝ ꯍꯥꯏꯔꯛꯇꯦꯕ ꯀꯥꯏꯗꯅꯣ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕ ꯌꯥꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯤ ꯂꯩꯔꯦ ꯌꯨꯝ ꯌꯧꯔ ꯍꯥꯡꯗꯣꯔꯛꯑꯒꯦ ꯁꯤꯔꯤ ꯀꯣꯜ ꯑꯃ ꯂꯥꯎ ꯄꯩꯁꯥ Calling Abhinav Hyson. आप जिस व्यक्ति को कॉल कर रहे हैं वह उत्तर नहीं दे रही है 여래 yumdi yore do naw phone tawnewa naw phone tawnewa naw pairne ando ji mukoi ji tum hugalaba hoganji han check tawje tum hugalleme
솔로 이 소원까지 얘기하러 그렇죠 따라 yes đi bật tên là cái gì nghe ai mà cái gì cái bên nó xin à hay mà bây giờ thì bây giờ nó ngỡ lên yeah ngỡ vào ui đi nó ngại ní hết tuồng quá wow अब नयाँ đi हेर्नु नुहाइदो ने तो मा फोन पे खतरे दो आई याम ती हंगनिंगे याद हांगा मनुंग याम ती यिंगनिंगे अनि मा ngai ngamdre ai han ni yinge ya yinge ai đâu rồi bỏ so ai na black mo chu ma na gop sal lame me am pun ni ying mi no hai bjani ai han ni ying ko ke to ni ado ai siang to ra ge tara What's up, Vito? anh đưa số khách biệt thự nè nó là phải đẹp đây rồi biệt thự khách biệt thự in bio phô đâu mà đi cái này nó phô đâu nào đúng rồi nuôi nó phải là gì thôi cho nên là tàng cái này cũng công cái gì không gai tôi rồi